ꯍꯧꯖꯤꯛ ꯁꯦꯟꯗ꯭ꯔꯥꯗꯒꯤꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯝꯕꯣꯜ ꯕꯣꯔꯥ ꯅꯝꯕꯣꯜ ꯐꯥꯎꯕꯗ ꯅꯝꯕꯣꯜ ꯕꯣꯔꯥ ꯆꯥꯁꯦꯅ ꯃꯅꯤꯡꯗꯒꯤ ꯑꯅꯤꯁꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯅꯝꯕꯣꯜ ꯕꯣꯔꯥ ꯑꯃꯨꯛ ꯆꯥꯔꯨꯗꯣꯏꯅꯦ ꯆꯥꯔꯒ ꯕꯣꯔꯥꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯀꯩꯀꯩ ꯕꯣꯔꯥ ꯐꯪꯉꯤ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯊꯥꯡꯖꯤꯡꯁꯨ ꯃꯌꯥꯝ ꯌꯣꯜꯂꯦ ꯁꯤꯗ ꯊꯝꯆꯦꯠ ꯎ ꯃꯣꯔꯣꯛ ꯊꯝꯕꯧꯖꯨ ꯊꯝꯕꯧ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯣ ꯊꯝꯆꯦꯠ ꯅꯪ ꯅꯍꯥꯟ ꯂꯩꯔꯛꯄꯩ ꯂꯩꯗꯥꯏꯅꯦ ꯂꯣꯏꯔꯕ ꯑꯗꯨ ꯂꯩꯔꯛꯑꯣꯗꯅ ꯑꯗꯨꯒ ꯊꯝꯆꯦꯠ 10ꯒꯤ 4 ꯅꯪ ꯄꯩꯁꯥ ꯌꯥꯎꯔꯤꯕ ꯄꯔꯁ ꯍꯥꯞꯆꯟꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯀꯟ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩ ꯃꯊꯛꯇꯩꯒ ꯌꯦꯡꯉꯒ ꯌꯥꯝ ꯈꯪꯕ ꯃꯥꯟꯗ꯭ꯔꯣ ꯍꯣꯔꯦꯟ ꯍꯥꯎꯇꯕ ꯉꯥꯛ ꯑꯣꯏꯔꯝꯗꯦ ꯃꯥꯏ ꯀꯨꯀꯟꯁꯤꯕꯨ ꯊꯝꯆꯦꯠ ꯂꯩꯔꯛꯑꯦ 10ꯒꯤ 4 ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯁ꯭ꯇꯣꯜ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯑꯃꯨꯛ ꯂꯩꯍꯧꯔꯦꯅꯦ ꯌꯦꯔꯨꯝ ꯕꯣꯔꯥ ꯁꯤꯅ ꯊꯔꯣꯏ ꯁꯤꯅ ꯈꯖꯤꯡ ꯅꯝꯕꯣꯜ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯚ꯭ꯌꯨꯁꯦ ꯁꯨꯃꯥꯏꯅ ꯁ꯭ꯇꯣꯜ ꯃꯌꯥꯝ ꯂꯩ ꯃꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯆꯥꯐꯝꯁꯨ ꯃꯌꯥꯝ ꯂꯩ ꯁꯤ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯕꯣꯔꯥ ꯂꯥꯛꯑꯦ ꯁꯤꯗ ꯃꯣꯔꯣꯛ ꯑꯁ ꯐꯣꯡ ꯁꯥꯔꯤ ꯑꯗꯣ ꯅꯣꯏ ꯍꯧꯖꯤꯛ ꯆꯥꯔꯛꯄꯗꯣ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯔꯣ ꯐꯖꯩ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯣꯛꯇ꯭ꯔꯕ ꯐꯣꯡ ꯁꯥꯗꯥꯏꯅꯦ ꯍꯥꯎꯕ꯭ꯔꯥ ꯂꯧꯗ꯭ꯔꯦ ꯅꯪ ꯈꯖꯤꯡ ꯕꯣꯔꯥ ꯑꯃ ꯄꯤꯕꯤꯔꯛꯎꯅꯦ ꯁꯤ ꯂꯨꯄꯥ 50ꯒꯤꯅꯤ ꯍꯩꯅꯗꯦ ꯑꯗꯨꯁꯨ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯁꯛꯁꯦ ꯆꯥꯅꯤ ꯈꯖꯤꯡ ꯕꯣꯔꯥ ꯑꯃꯒ ꯄꯤꯕꯤꯔꯣ ꯁꯤꯗ ꯍꯥꯞꯄꯤꯔꯛꯑꯣ ꯑꯣ ꯁꯥꯍꯜꯂꯣ ꯑꯩ ꯑꯃꯨꯛ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯑꯩ ꯄꯣꯝꯗꯧꯕ ꯃꯥꯜꯂꯦ ꯉꯁꯥꯏ ꯅꯝꯕꯗ ꯃꯅꯤꯟ ꯁꯤ ꯃꯣꯏꯒꯤ ꯃꯣꯔꯣꯛꯀꯤ ꯆꯠꯅꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯪꯒꯥꯝꯒꯤꯁꯨ ꯍꯥꯎꯋꯦ ꯍꯪꯒꯥꯝ ꯃꯔꯨ ꯊꯔꯣꯏꯗꯤ ꯍꯧꯖꯤꯛ ꯇꯥꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨ ꯌꯥꯝꯗꯕ ꯃꯥꯜꯂꯦ ꯐꯥꯔꯁ ꯔꯥꯎꯟ ꯂꯣꯏꯈ꯭ꯔꯦ ꯁꯤ ꯑꯣꯛꯇ꯭ꯔꯤ ꯌꯥꯏ ꯅꯪꯗꯤ ꯑꯣꯛꯑꯕ ꯑꯣꯀꯦ ꯅꯪꯗꯤ ꯑꯣꯛꯑꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯤꯀꯣ ꯑꯣꯛꯑꯦ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯊꯔꯣꯏ ꯕꯣꯔꯥꯁꯦ ꯁꯦꯀꯦꯟ ꯔꯥꯎꯟꯒꯤ ꯂꯥꯛꯑꯦ ꯁꯤ 50 ꯔꯨꯄꯤꯁ ꯃꯣꯔꯣꯛꯀꯤꯗꯣ ꯄꯤꯌꯣ ꯃꯣꯔꯣꯛ ꯆꯠꯅꯤꯗꯣ ꯇꯧꯔꯒ ꯃꯅꯝ ꯂꯥꯛꯄ ꯑꯃ ꯌꯥꯎꯋꯤꯗꯅ ꯑꯗꯨ ꯇꯧꯗꯦꯕ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ ꯃꯥꯏꯔꯦꯟꯁꯨ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔ ꯂꯩꯔꯦ ꯁꯤꯗ ꯁꯤꯒꯤ M20ꯁꯦ ꯈꯨꯠ ꯌꯥꯝ ꯅꯤꯛꯑꯝꯗꯧ ꯃꯥꯜꯂꯦ ꯃꯥꯒꯤ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯌꯥꯎꯗꯧ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯅꯝꯕ ꯌꯦꯡꯕ ꯀꯥꯟꯗ ꯈꯔ ꯅꯤꯛꯑꯦꯕ ꯁꯤꯗꯁꯨ ꯊꯥꯡꯖꯤꯡ ꯀꯥꯔꯣꯠ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯌꯥꯝ ꯂꯩꯔꯦ ꯌꯦꯟꯗꯦꯝꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛ ꯌꯦꯟꯗꯦꯝ ꯏꯔꯣꯝꯕ ꯆꯥꯕ ꯌꯥꯝ ꯍꯥꯎꯕ ꯃꯇꯝꯅꯦ ꯑꯩꯈꯣꯏꯁꯦ ꯍꯜꯂꯅꯤ ꯑꯗꯨꯕꯨ ꯍꯥꯎꯋꯦ ꯃꯣꯏ ꯁꯤꯒꯤ ꯀꯩꯅꯣ ꯌꯨꯝꯍꯟꯗꯧꯔꯦ ꯁꯤꯒꯤ ꯅꯝꯕꯣꯜ ꯕꯣꯔꯥ ꯍꯥꯏꯔꯒ ꯁꯤꯒꯤ ꯕꯖꯥꯔ ꯃꯅꯨꯡꯒꯤꯁꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯆꯪꯐꯝꯗꯣ ꯁꯤ ꯂꯩꯔꯛꯁꯤꯗ ꯆꯪꯗꯣꯏꯅꯦꯕ ꯁꯤꯗ ꯆꯪꯉꯒ ꯂꯩꯕ ꯀꯤꯍꯣꯝ ꯃꯌꯥꯝ ꯌꯣꯜꯂꯦ ꯂꯣꯏꯔꯦ ꯒꯥꯔꯤ ꯈꯥꯝꯃꯝ ꯌꯧꯔꯦ ꯃꯣꯏ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯥꯔꯀꯤꯡ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯧꯐꯝ ꯇꯣꯉꯥꯟꯅ ꯁꯣꯔꯣꯛ ꯅꯥꯀꯟꯁꯤꯗ ꯐꯖꯅ ꯁꯦꯝꯃꯒ ꯊꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯅꯝꯕꯣꯜ ꯕꯣꯔꯥ ꯆꯥꯐꯝꯁꯤꯗ ꯕꯣꯔꯥ ꯆꯥꯕꯁꯤ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯨꯡꯉꯥꯏ
ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯑꯕꯅꯥꯎ ꯅꯪ ꯃꯤꯁ ꯇꯧꯔꯦ ꯊꯔꯣꯏ ꯈꯨꯍꯥꯎꯗꯣ ꯅꯪ Don't forget to ꯐꯪꯗ꯭ꯔꯦ